Thong Sanabani Chingnaba Chei Churachandpur Tamna Purakpa Truck Ani Mai Thadokhre Ani Amana Kalhore Hairi Churachandpur da Thong Sanabagi Chingnaba Chei Purakpa Truck Mari Trong Laubi Merapaibi Ima Ibil Singh na Thatuna Faraba Matung Khoi Saunaraba Miyamna Truck Ani Mai Thadokhibaga Luinana Truck Ani Amana Central Force Amadi Bishnupur District Police na Kanbangam Khre Hairi Maicha Kharba Truck Adugi registration number D AS25F C1704 Amadi MN01A3705 Kalhoraba Truck Ani Adugi registration number na MN04A9861 Amadi AS25F C1837 Hairi Truck Tharuk Liba Nan Manipuri driver sing na Fongdorapagi Matong Ina Thong Sanaba Potlam Sing Asi Sekmai Dagi Churachandpur Sing Hat Fauba Pugadabani Hairi Mamang Dasu Security Force na Ngakto na Thong Sanaba Pochai Pusinki Hainu Su Fongdokhi Ngasi chauraba irang ama hujik tholi aikoina jiri se shanti leina ingna sikna leiba adugumba manipur aikoigi lamdam amani haina aikoina khallubadu hujik makoina jiri dasu khanghaudana masagi phamda thabak sujaba mi phawba makoina hatokpa aduga maitai kayagi yum mai thadana hujik leifam chafam khangdana chendana khoirang khoisauna dana awaba kaya mayokna riba se makoina asuki matik aikoigi maitai da Yamna nungai taba thadok thoaning daba yung may thaba hatpa tupa kaya tauriba se makoina maitai singda hanjin na hoduna aikoibu awaba piriba asigumba yamna nungai taba thadok kaya thokriba se aikoi lamdam sida leiriba maira paibi singna lemna aidi makoibu minungsi utningde makoigi damakta aikoi Karigumba amata makoigi khudong chabado piningde maram aduna ikoina ngasi moigi damakta purakliba pot ase ang famasda ikoina pharaga thamlibo nga posidi kai jatine pusalapon pot sidi thaurakliba driver singsi nan manipuri aduga makoina sida escort tawraga purakpani aikoina escort tawraga purakliba se makoina di hai akoi di government gi order ni ithak thokpagi order ni duna yadabani hai hairiba se makoi su torbung yobangam gadaba nate adubu aikoi dadi makoina tritan tawi ngangi sai sai adu cookie sing dadi karigumba amata tawbangamde cookie na barma ga more Pauna naba sugnuda thong saba matamda makoina lepaga yengaga lay haiba aduga aikoina khajitang moigi jaga da henjalluba matamdadi ai isa inaw nungsiraba chhatra chhatri kaya hatok pigi adugi aikoise awaba kaya tana aikoigi thamoi sida ngasi phawba kongamdana ngasi chahi helaba se aikoi lairibani Asi phawbada ngasi Bharat Sarkar na ikoigi damaktani haina karigumba amata tawidaba se masi aikoi yamna nungai taba michang mikhai naibagi mawong manba thong ase aikoi na ngasi Bharat Sarkar da nungai taba warauba thamjai ngasi maso ai media gi thongdoksa nan manipuri se ma ke lamdaina haiga makhoi du kari lamdaino haibase mayam gi mopsina penjin badagi makoi aikoi moigi address adagi kai se koi kaimta khangba ngam hodre adu moi sep oiraga di satkhre haiba paudi khang